Combined Force na Popi Pambising Yanthatnaba Changsillubada Mangjounana Yanthatlamle. Manipur Lengang na kumza lisingani taragani pandagi hauraduna chatharagliba War on Drugs campaign gi manungchan na state asigi tongan bachangi district singi chingmai singda thaba Popi Pambising leptana yanthalakpagi makha tarakbada ngarang ayuk pung 10 rom tarakbada Kangpokpi District Police na luchingba Combined Force na Executive Magistrate ama loina duna Kangpokpi PS ki manungcha liba Kholen Chawang Kiningi chingmai de ekar mari rom da thaba Popi Pambising Yanthatnaba Changsillubada mafam asida tharamba Popi Pambising Combined Force na yausandringai gi mangoina na Yanthatlamba thengnare haire ngarangi Combined Force da yaukiba singna Executive Magistrate oina ke lulen moi wifi amasong security personnel singda 20 CRPF ki company gi assistant commandant DK na lusingba personnel sing Kangpokpi Reserve Line Gamnom sa Parmayna amasong Kangpokpi PS ki police team sing amasong district asigi forest loisanggi official sing ni haire adumoy na combined team na Changsillubada ekar mari da tharamba Popi Pambising Mangjounana Yanthatlamba thengnarakhiba ni haire accident da Nupamacha ni Leikhidre ngaha nungthil pung mga rom tarakpada singjamay PS ki manungchan na chajing mitay lamkhaida motorcycle tongduna lakpa na haane miyoy ani na tonglakpa Honda Activa amagang Tengay na bada motorcycle da tonglakpa na haani Leikhidre ba singdi sanggay yumpam Cherapur mayay lekay dagi MD waris sahi taraga mga apok pa Zahur udin amade hayal labuk tagi MD Avir sahi taraga tarit apok pa Jamir ni haire